नागागी लमसिंगदा UNLF की डेजिग्नेटेड कैम्प हांगबा यारोय NSCN पाव असी ngasi nungthil phongkiba pandam pause dagi lokhotchabane United National Liberation Front UNLF Pambai Group amade India government ani gi marakta handakta khuyek pinakhiba peace agreement aduga mari lainana ngasi National Socialist Council of Nagaland NSCN na akanba midyang sangbaga loinana Lup asigi maikaidagi naga taba mafamsingda hairiba UNLF Pambai Group ki designated camp amata thamba yaroi haiba akanba wafam thamlakleng NSCN thadorokpa cherola duda pallibade naga singi hak ngak senba amade asoi angam yahundana nunga yaifana lehenba loinana naga singi territorial integrity ngak senba haibase lup asigi tawphadraba thawdangne lup asigi khwaidagi maruoiba thawdang ase naga furup ki miyambu mapandagi pirakpa sapu singdagi ngak thokpa amade community asigi miyam tangdu laitana leiba ing tappa environment ama ohenba haibasene lup asigi cherola sina makha taraduna naga miyam ga tanaramba tawdana furup asigi miyam gi apambagi wangmada UNLF ki camp sing semgalakpagi matangda yaningda ba phongdokpaga loinana hairiba camp sing ase athubada hongdokhinaba loinana UNLF Pambai Group ki forcing naga mafam sing da thajilakpa haibase Naga singbu thawaidaba amade awangba thakta condemn tawningai oiba thawongni haiba wafam thamlakpaga loinana NSCN amadi India government anigi marakta peace talk ki khuyak pinakhibagi mawong aduga handaki UNLF Pambai Group ka peace agreement ki khuyak pinakhibagi mawong ani ase aduki matik tayona re haina cherola duna maral sirakle